ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯖꯥꯜꯅ ꯊꯥꯅꯤꯜ, ꯑꯣ ꯊꯥꯅꯤꯜ, ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯀꯧꯕꯒ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯑꯣ ꯊꯥꯅꯤꯜ! ꯊꯧꯖꯥꯜꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜ ꯀꯧꯔꯤꯕꯗꯨ ꯊꯥꯅꯤꯜꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯑꯣꯏꯅ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯩ ꯊꯧꯖꯥꯜ, ꯅꯪꯕꯨ ꯀꯧꯗ꯭ꯔꯕꯁꯨ ꯀꯣꯛ ꯆꯪꯂꯛꯎ ꯌꯥꯗ꯭ꯔꯣ? ꯕꯕꯥ, ꯑꯩ ꯁꯨꯝ ꯁꯤꯗ ꯂꯩꯕꯅꯤꯗ꯫ ꯑꯗꯣ ꯄꯥꯎ, ꯊꯥꯅꯤꯜꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯂꯩꯕꯅꯤ ꯂꯩꯕꯅꯤ, ꯃꯅꯤꯡꯗ ꯃꯃꯥꯒ ꯑꯂꯨ ꯊꯥꯍꯧꯕꯅꯤ꯫ ꯆꯪꯉꯨ ꯆꯪꯉꯨ, ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯝꯃꯅꯤ꯫ ꯍꯣꯏ ꯄꯥꯎ, ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯀꯔꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯀꯔꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯇꯣꯝꯕ ꯍꯥꯏꯕ ꯄꯥꯕꯨꯡ, ꯍꯣ ꯑꯗꯨꯗꯣ ꯌꯨ ꯊꯛꯃꯟꯗꯅ ꯅꯥꯔꯕ ꯃꯥꯜꯂꯤ꯫ ꯃꯗꯨ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯐꯠꯇ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯃꯤꯟꯅꯕꯅꯤꯅ ꯍꯪꯗ꯭ꯔꯕꯗꯤ ꯐꯖꯃꯟꯗꯦꯗꯣ꯫ ꯑꯗꯨꯒꯤꯅꯤꯅꯦꯍꯦ ꯏꯄꯥꯒꯤ ꯊꯧꯖꯥꯜ, ꯅꯈꯣꯏꯗꯤ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ, ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯌꯥꯗꯦ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯣꯏ ꯄꯥꯕꯨꯡ꯫ ꯃꯗꯨꯅꯤ, ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯇꯥꯎꯁꯨ ꯃꯅꯤꯡꯗ ꯂꯩꯕꯅꯤ, ꯆꯪꯉꯣ ꯆꯪꯉꯣ, ꯏꯄꯥꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯄꯥꯎ꯫ ꯑꯁꯨꯝꯅ ꯊꯧꯖꯥꯜꯁꯨ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯥꯎꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯅꯤꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯗ, ꯀꯔꯤ ꯂꯩꯔꯒꯦ? ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯄꯒ ꯌꯥꯗ꯭ꯔꯣ? ꯆꯠꯈ꯭ꯔꯣꯔꯣ? ꯑꯩ ꯆꯠꯈ꯭ꯔꯣꯗꯤ ꯍꯥꯏꯒꯤꯗꯦꯀꯣ꯫ ꯌꯥꯝ ꯆꯠꯅꯤꯡꯂꯕ꯭ꯔꯣ? ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯃꯁꯤꯗꯤꯕ, ꯏꯕꯨꯡꯉꯣ ꯊꯧꯖꯥꯜ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯏꯆꯥꯕꯣ? ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯏꯃꯥ, ꯅꯆꯥꯁꯦ ꯅꯥꯔꯨꯔꯦ꯫ ꯃꯇꯥꯎꯅ ꯅꯥꯔꯨꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯅꯤꯜ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯍꯨꯟꯗꯣꯛꯂꯒ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯥꯎꯒꯤ ꯃꯈꯨꯠ ꯃꯁꯥ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯀꯩꯅꯣ? ꯀꯥꯏꯗ ꯅꯥꯔꯤꯅꯣ? ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯅꯪꯅ ꯅꯥꯔꯒ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕꯣ? ꯍꯥꯏꯌꯣ꯫ ꯃꯇꯥꯎꯒꯤ ꯋꯥꯖꯕ ꯃꯇꯧꯗꯨꯗ ꯊꯧꯖꯥꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯊꯥꯅꯤꯜ, ꯅꯇꯥꯎ ꯀꯟꯅ ꯅꯥꯕ ꯅꯠꯇꯦꯀꯣ? ꯏꯇꯥꯎꯅ ꯄꯥꯈꯠꯄꯅ ꯍꯦꯜꯂꯤ꯫ ꯂꯥꯏꯍꯧ ꯇꯧꯗꯅ ꯅꯨꯃꯤꯠ 8ꯅꯤꯗꯤ ꯍꯧꯒꯠꯄ ꯉꯝꯂꯨꯗ꯭ꯔꯤ꯫ ꯏꯇꯥꯎꯁꯨ ꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯑꯅꯥꯕ ꯑꯩꯅ ꯂꯥꯛꯂꯒ ꯏꯇꯥꯎ ꯑꯩ ꯅꯥꯔꯦ ꯍꯥꯏꯒꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯇꯥꯎꯅ ꯉꯝꯗ꯭ꯔꯁꯨ ꯏꯅꯥꯎꯕ ꯂꯩꯔꯤꯗꯨꯗꯤ, ꯏꯅꯥꯎꯕꯗ ꯍꯥꯏꯍꯟꯕ ꯌꯥꯗ꯭ꯔꯣ? ꯏꯇꯥꯎ, ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯇꯧꯅꯨꯀꯣ꯫ ꯅꯪ ꯑꯩꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯅꯤ, ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯂꯣꯠꯅꯒꯨꯝꯁꯤ꯫ ꯏꯇꯥꯎ ꯊꯥꯅꯤꯜ, ꯑꯩꯕꯨ ꯀꯥꯏꯗ ꯋꯥ ꯂꯣꯠꯂꯒꯦ? ꯑꯩ ꯋꯥ ꯂꯣꯠꯇꯦꯀꯣ ꯏꯇꯥꯎ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯦꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯒ, ꯅꯕꯥꯅꯤꯁꯦ ꯍꯌꯦꯡ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯈ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯧꯖꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯇꯥꯎꯒ ꯑꯩꯒꯗꯤꯀꯣ, ꯅꯨꯄꯤ ꯂꯧꯔꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯂꯧꯗꯣꯏꯅꯤ꯫ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯕꯗꯁꯨ ꯃꯕꯨꯛ ꯐꯕꯤ ꯈꯜꯂꯒ ꯊꯤꯗꯣꯏꯅꯤ꯫ ꯍꯌꯦꯡ ꯑꯩꯒꯤ ꯀꯣꯏꯃ ꯅꯨꯄꯤꯅꯒ ꯑꯩꯒꯤ ꯏꯇꯥꯎꯒ ꯇꯤꯟꯅꯕ ꯌꯥꯔꯛꯇ꯭ꯔꯕ ꯅꯨꯄꯤꯒ ꯃꯄꯥꯝꯗ ꯊꯤꯟꯗꯣꯛꯈꯤꯗꯧꯅꯤ꯫ ꯊꯧꯖꯥꯜꯒꯤ ꯋꯥꯗꯨꯗ ꯃꯦꯝꯆꯥ ꯅꯣꯛꯏ, ꯍꯩꯃꯥ, ꯍꯩꯗꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ, ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯀꯥꯏꯅꯕ ꯌꯥꯗꯦ, ꯅꯨꯄꯤꯁꯨ ꯀꯥꯏꯅꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯊꯥꯅꯤꯜꯅ, ꯏꯃꯥ, ꯏꯇꯥꯎ ꯊꯧꯖꯥꯜꯅ ꯍꯥꯏꯔꯤꯕ ꯃꯔꯨꯞꯀꯤꯗꯃꯛꯇꯗꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯑꯩ ꯁꯤꯒꯗꯕ ꯂꯩꯔꯕꯗꯤ ꯃꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯈꯤꯅꯤ ꯍꯥꯏꯔꯤꯕ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯁꯨ ꯍꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯣ? ꯊꯧꯖꯥꯜ, ꯑꯗꯨꯝꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯨꯟꯁꯤꯒꯤ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯂꯥꯞꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯅꯕꯁꯤ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯅꯅꯤ ꯏꯃꯥꯒꯤ ꯊꯧꯖꯥꯜ, ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯃꯇꯨꯡꯗ ꯍꯥꯏꯖꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯊꯥꯅꯤꯜꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯍꯥꯛꯀꯤꯗꯃꯛꯇꯤ ꯏꯃꯥ, ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥ꯫ ꯊꯧꯖꯥꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯅꯤꯜ ꯑꯃꯗꯤ ꯃꯦꯝꯆꯥ ꯊꯧꯖꯥꯜꯗ ꯄꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯅꯤꯜꯅ ꯃꯇꯥꯎ ꯊꯧꯖꯥꯜꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪ ꯑꯩꯗꯤ
ꯏꯃꯥ ꯑꯃꯠꯇꯅ ꯄꯣꯛꯄꯤꯔꯝꯗ꯭ꯔꯕꯁꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅꯔꯤꯕꯅꯣ ꯏꯇꯥꯎ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯨꯅ ꯂꯩꯁꯤꯀꯣ ꯏꯇꯥꯎ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯀꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯥꯎ ꯑꯅꯤꯗꯨ ꯃꯄꯤ ꯇꯥꯔꯛꯏ ꯃꯦꯝꯆꯥꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯁꯨ ꯃꯄꯤ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯣ ꯌꯥꯔꯦ ꯏꯃꯥꯒꯤ ꯊꯥꯅꯦꯜ ꯌꯥꯔꯦ ꯅꯇꯥꯎꯗꯨ ꯄꯨꯁꯤꯜꯂꯨ ꯆꯔꯥ ꯋꯥꯟꯃꯤꯟꯅꯔꯨꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯥꯅꯦꯜ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯦꯝꯆꯥꯗꯤ ꯄꯣꯠ ꯆꯩ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯅ ꯍꯤꯌꯥꯏꯅꯣ ꯍꯣ ꯍꯤꯌꯥꯏꯅꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯥꯔꯣꯏꯗꯧꯅꯤ ꯍꯤꯌꯥꯏꯅꯣ ꯂꯦꯝꯕꯤꯅ ꯑꯀꯣꯟꯕꯗ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯏꯪꯈꯣꯜ ꯁꯨꯔꯝꯕ ꯍꯤꯌꯥꯏꯅꯣ ꯏꯈꯪ ꯍꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯏꯇꯥ ꯂꯦꯝꯕꯤ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯅꯪ ꯇꯥꯗ꯭ꯔꯣꯕ ꯇꯥꯔꯗꯤ ꯈꯨꯝꯂꯛꯂꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯏꯁ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯅꯥꯁꯨ ꯄꯪꯂꯕ ꯖꯥꯠꯅꯤꯗꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯕꯗꯨꯕꯨ ꯇꯥꯗ꯭ꯔꯗꯤ ꯍꯣꯏ ꯌꯥꯔꯤꯁꯦ ꯑꯩ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯔꯔꯣꯏ ꯂꯦꯝꯗꯅ ꯂꯦꯝꯕꯤꯒ ꯀꯧꯔꯗꯅ ꯀꯩꯅꯣ ꯍꯥꯏꯔꯣ ꯀꯩ ꯂꯩꯔꯒꯦ ꯏꯁ ꯍꯣ ꯃꯅꯤꯡꯒꯤ ꯊꯥꯖꯅꯅꯦ ꯁꯤꯡꯖꯨꯒ ꯀꯨꯞꯁꯨꯒ ꯆꯥꯁꯤ ꯂꯥꯛꯑꯣꯌꯦ ꯃꯥꯅ ꯂꯣꯏꯅ ꯂꯣꯏꯔꯦ ꯃꯣꯏꯒꯤ ꯃꯅꯥꯎꯄꯥꯗꯣ ꯑꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯝꯕꯅꯤ ꯅꯪꯒ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁ ꯑꯩꯗꯤ ꯍꯋꯥꯏ ꯊꯥꯕꯁꯨ ꯂꯣꯏꯗ꯭ꯔꯦ ꯅꯣꯡꯁꯤ ꯇꯥꯔꯛꯇꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯍꯧꯒꯦꯅ ꯇꯧꯔꯒ ꯍꯣ ꯅꯪꯒꯤ ꯄꯣꯠ ꯆꯩꯗꯣ ꯍꯌꯦꯡ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯊꯥꯁꯤ ꯃꯤꯀꯨꯞꯇ ꯂꯣꯏꯁꯤꯟꯒꯦ ꯑꯩꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯦꯝꯕꯤ ꯅꯪꯁꯤꯗꯤ ꯌꯥꯔꯤꯁꯤ ꯑꯩ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯝꯈꯤꯒꯦ ꯍꯣꯏ ꯍꯥꯏꯔꯝꯃꯣ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯣ ꯃꯃꯥꯗ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯒ ꯊꯥꯖ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯊꯥꯖꯁꯨ ꯆꯥꯅꯕꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯣ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯖꯅ ꯀꯧꯁꯤꯜꯂꯛꯏ ꯑꯩ ꯅꯣꯏ ꯉꯥꯏꯔꯤꯅꯤ ꯂꯥꯛꯑꯣ ꯍꯤꯌꯥꯏꯅꯣꯅ ꯅꯇꯣꯝꯇꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯔꯤꯔꯣ ꯑꯩꯈꯣꯏ ꯂꯥꯛꯂꯒ ꯄꯨꯟꯅ ꯇꯧꯕ ꯌꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯖꯕꯗꯣ ꯑꯩꯅ ꯈꯪꯖꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯔꯕꯅꯤ ꯂꯦꯝꯕꯤꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯏꯪꯈꯣꯜꯒꯤ ꯍꯋꯥꯏ ꯊꯥꯔꯤꯅꯤ ꯃꯔꯣꯏ ꯊꯥꯔꯤꯅꯤꯅ ꯇꯧꯔꯝꯃꯤꯅꯤ ꯅꯝꯗꯅ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯊꯥꯖꯅ ꯇꯧꯔꯝꯅꯤ ꯈꯪꯉꯦꯕ ꯑꯩꯅ ꯃꯁꯤ ꯑꯗꯣ ꯌꯥꯔꯤꯁꯦ ꯃꯒꯨꯟ ꯈꯪꯂꯕ ꯅꯨꯄꯤꯅꯤ ꯆꯥꯕꯁꯤ ꯀꯨꯏꯅ ꯃꯥꯡꯗ ꯊꯝꯕ ꯍꯧꯅꯗꯦ ꯆꯥꯕ ꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯈꯨꯜꯒꯤ ꯂꯝꯄꯥꯛꯂꯣꯝꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯊꯪꯅꯕ ꯈꯨꯜꯒꯤ ꯆꯥꯅꯕ ꯃꯔꯨꯞ ꯑꯅꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯥꯅꯦꯜ ꯃꯈꯣꯏ ꯑꯅꯤ ꯍꯤꯌꯥꯏꯅꯣ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯂꯝꯕꯅꯤ ꯇꯥꯟ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯔꯔꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯊꯧꯖꯥꯜꯅ ꯍꯤꯌꯥꯏꯅꯣꯕꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯎꯈꯤꯕꯒ ꯊꯧꯖꯥꯜ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯇꯨꯅ ꯁꯥꯏꯀꯜꯗꯨ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯆꯦꯜꯂꯤꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯊꯧꯗꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯊꯧꯗꯈꯤꯕꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯊꯥꯅꯦꯜꯅ ꯑꯅꯥꯕ ꯈꯥꯡꯂꯒ ꯑꯁꯨꯝꯅ ꯊꯧꯖꯥꯜꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯁꯥꯏꯀꯜꯗꯣ ꯑꯗꯨꯃꯥꯏꯅ ꯊꯧꯅꯕ꯭ꯔꯣ ꯏꯪꯒꯣꯛꯁꯦ ꯁꯤꯒꯤ ꯅꯨꯡꯁꯤꯗ ꯌꯦꯁꯤꯟꯈ꯭ꯔꯦ ꯑꯩ ꯁꯤꯔꯦꯍꯦ ꯊꯥꯅꯦꯜꯗꯤ ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯂꯩ ꯊꯧꯖꯥꯜꯗꯤ ꯑꯅꯥꯕ ꯈꯪꯗꯃꯈꯩ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯍꯤꯌꯥꯏꯅꯣꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯤꯌꯥꯏꯅꯣꯗꯤ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯃꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯁꯥ ꯑꯗꯨ ꯏꯍꯩ ꯍꯩꯅꯖꯗꯦ ꯑꯗꯨꯅ ꯊꯥꯖ ꯑꯃꯗꯤ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯅꯗꯨꯅ ꯂꯩꯕꯗꯨꯗ ꯊꯥꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯥꯅꯦꯜ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯝꯕꯤ ꯑꯁꯨꯛ ꯄꯥꯛꯈ꯭ꯔꯕꯁꯤꯗ ꯁꯥꯏꯀꯜ ꯄꯤꯛꯈ꯭ꯔꯕꯗꯨꯃ ꯊꯧꯕ ꯍꯩꯖꯗ꯭ꯔꯕꯅꯤꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯍꯩꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯧꯔꯤꯅꯣ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯣꯏꯅꯦ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯁꯦ ꯅꯈꯨꯠꯇ ꯄꯥꯏꯔꯛꯑꯣ ꯆꯤꯡꯈꯠꯄꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯏ ꯊꯥꯖ ꯅꯨꯄꯥꯗꯧꯅ ꯇꯧꯔꯒ ꯂꯩ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯅꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯆꯤꯡꯈꯠꯀꯦ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯅꯔꯒ ꯂꯩ ꯊꯥꯖ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯅꯤ ꯅꯣꯏꯅ ꯈꯜꯂꯤꯗꯣ ꯈꯪꯉꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯥꯡꯕꯤꯅꯤ ꯌꯥꯔꯦ ꯄꯤꯔꯛꯑꯣ ꯅꯈꯨꯠꯇꯣ ꯂꯣꯡꯁꯤꯟꯐꯝ ꯏꯔꯩ ꯂꯩꯇꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯁꯤꯗ ꯂꯣꯡꯁꯤꯜꯂꯦ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯗꯤ ꯙꯔꯃ ꯊꯣꯛꯇꯕ ꯇꯥꯔꯅꯤ ꯑꯗꯨꯅ ꯄꯤꯔꯛꯑꯣ ꯅꯈꯨꯠꯇꯣ ꯊꯥꯖꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯨꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯥꯅꯦꯜ ꯃꯈꯨꯠꯇꯨ ꯄꯤꯔꯛꯏ ꯊꯥꯖꯅ ꯇꯧꯔꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯣꯡꯕꯥꯜꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯛꯏ ꯊꯧꯖꯥꯜꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯈꯠꯂꯤ ꯊꯧꯖꯥꯜꯗꯤ ꯂꯣꯟꯅ ꯍꯤꯌꯥꯏꯅꯣꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯊꯥꯖ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ
ꯄꯥꯈꯪ ꯑꯅꯤ ꯊꯕꯛ ꯑꯃ ꯂꯩꯕꯒꯤꯁꯨ ꯃꯥꯜꯂꯤ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯤꯕꯁꯤ ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯆꯠꯂꯨꯔꯣ ꯑꯗꯣ ꯑꯃꯨꯛ ꯌꯨꯡꯁꯤꯜꯂꯨꯔꯅꯨ ꯅꯃꯤꯠ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯗꯅ ꯀꯅꯥ ꯌꯦꯡꯕꯗꯅꯣ ꯂꯝꯕꯤꯗ ꯊꯧꯗ꯭ꯔꯗꯅ ꯈꯣꯡꯕꯥꯜꯗ ꯊꯧꯔꯤꯁꯦ ꯊꯥꯖꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯈꯨꯝꯂꯛꯏ ꯁꯨꯝ ꯃꯤ ꯑꯃ ꯌꯦꯡꯕꯗ ꯎꯍꯧꯗ꯭ꯔꯦ ꯅꯣꯏꯒꯤ ꯃꯤꯗꯣ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯃꯥꯜꯂꯤ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯏꯇꯥꯂꯦꯝꯕꯤ ꯍꯤꯌꯥꯏꯅꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯊꯧꯖꯥꯜ ꯂꯦꯞꯇꯨꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯅ ꯌꯦꯡꯕꯗꯨꯗ ꯅꯠꯇꯅ ꯅꯤꯡꯒꯣꯡ ꯌꯩꯈꯤꯕ ꯊꯥꯅꯦꯜꯁꯨ ꯅꯨꯄꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯛꯄꯗ ꯍꯤꯌꯥꯏꯅꯨꯅ ꯂꯣꯟꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯄꯗ ꯊꯥꯅꯦꯜꯅ ꯎꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯍꯤꯌꯥꯏꯅꯨꯒꯤ ꯆꯝꯅ ꯐꯖꯕꯗꯨꯗ ꯊꯥꯅꯦꯜꯁꯨ ꯍꯤꯌꯥꯏꯅꯨꯕꯨ ꯅꯨꯡꯁꯤꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯥꯏꯗꯣꯛꯅꯗꯅ ꯂꯣꯟꯅ ꯂꯣꯟꯅ ꯍꯤꯌꯥꯏꯅꯨꯕꯨ ꯅꯨꯡꯁꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯊꯥꯅꯦꯜ ꯑꯃꯗꯤ ꯊꯧꯖꯥꯜ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯅꯦꯜ ꯑꯃꯗꯤ ꯊꯧꯖꯥꯜ ꯃꯔꯨꯞ ꯑꯅꯤꯗꯨ ꯊꯧꯖꯥꯜ ꯍꯣꯏꯒꯤ ꯃꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯥꯅꯦꯜꯅ ꯏꯇꯥꯎ ꯅꯪꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯁꯦ ꯐꯖꯈ꯭ꯔꯦꯗ ꯃꯇꯥꯏ ꯑꯀꯣꯏꯕꯁꯤꯗ ꯊꯥꯔꯤꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯂꯩꯁꯨ ꯊꯥꯔꯤ ꯑꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯂꯩꯇꯦ ꯍꯥꯏꯕ ꯉꯥꯁꯤꯡꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯥꯜꯂꯦ ꯇꯨ ꯑꯁꯤꯗꯒ ꯆꯥꯔꯤꯁꯦ ꯅꯥꯄꯤ ꯆꯥꯕꯤ ꯃꯥꯜꯂꯤ ꯆꯥꯎꯔꯤꯍꯦ ꯑꯁꯤꯗꯤ ꯅꯪꯒꯤꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯁꯤꯠꯇꯣꯏꯅꯣ ꯏꯇꯥꯎ ꯍꯟꯗꯛ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯒ ꯁꯤꯠꯂꯒꯦ ꯇꯧꯕꯅꯤ ꯏꯇꯥꯎ ꯏꯇꯥꯎꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯂꯥꯛꯎꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯇꯣꯝꯇꯅ ꯇꯧꯗꯣꯏꯅꯤ ꯏꯃꯥ ꯐꯪꯉꯦ ꯇꯧꯕ ꯌꯥꯔꯔꯣꯏ ꯃꯁꯥꯁꯤ ꯏꯁꯣꯟ ꯁꯣꯟꯕꯗꯧꯅ ꯇꯧꯏ ꯏꯇꯥꯎ ꯊꯥꯅꯦꯜ ꯄꯨꯄꯥꯡ ꯁꯨꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯑꯣꯏ ꯑꯋꯥꯠꯄ ꯂꯩꯔꯤꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯇ ꯂꯥꯏꯔꯕ ꯃꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯅꯪ ꯑꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯕꯅꯤ ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯂꯣꯏꯅꯔꯤꯕꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯨꯄꯥꯡ ꯁꯨꯗꯕ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯑꯩꯒꯤ ꯄꯥꯕꯨꯡꯁꯦ ꯏꯇꯥꯎ ꯊꯧꯖꯥꯜ ꯅꯪꯒꯤꯁꯨ ꯄꯥꯕꯨꯡꯅꯤ ꯏꯇꯥꯎ ꯈꯪꯗꯦꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯇꯥꯎ ꯅꯍꯥꯛꯅꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯑꯩꯒꯤ ꯄꯥꯕꯨꯡꯃꯛꯅꯤ ꯈꯜꯂꯣ ꯍꯥꯏ ꯑꯗꯨꯕꯨ ꯏꯇꯥꯎ ꯅꯍꯥꯛꯅ ꯅꯪꯒꯤ ꯄꯥꯕꯨꯡꯗ ꯉꯥꯡꯕꯒ ꯑꯩꯅ ꯅꯪꯒꯤ ꯄꯥꯕꯨꯡꯗ ꯉꯥꯡꯕꯒ ꯃꯇꯝ ꯄꯨꯝꯕꯗ ꯈꯦꯠꯅꯕ ꯂꯩꯔꯛꯀꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯇꯥꯎ ꯑꯗꯨꯅꯤ ꯃꯅꯨꯡ ꯌꯧꯅ ꯈꯜꯂꯕꯗꯤ ꯏꯇꯥꯎ ꯅꯪ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯈꯤꯅꯤ ꯑꯃꯔꯣꯝꯗ ꯅꯪꯒꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯒꯤꯗꯃꯛ ꯂꯟ ꯊꯨꯝ ꯇꯥꯟꯁꯤꯟꯕ ꯂꯦꯞꯁꯤꯟꯕ ꯑꯩꯒꯤꯗꯤ ꯀꯅꯥꯅ ꯑꯩꯒꯤꯗꯃꯛ ꯂꯟ ꯊꯨꯝ ꯂꯦꯞꯄꯤꯒꯅꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤ ꯂꯟ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯃꯥ ꯃꯍꯥꯛꯇꯅꯤ ꯃꯍꯥꯛꯀꯤꯗꯃꯛꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯂꯩꯔꯝꯃꯣꯏꯌꯦ ꯏꯇꯥꯎ ꯊꯥꯅꯦꯜ ꯑꯁ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯌꯥꯔꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯌꯥꯔꯔꯣꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯅꯪꯁꯨ ꯑꯩꯁꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯗ꯭ꯔꯤ ꯅꯨꯡꯁꯤꯗ꯭ꯔꯤ ꯑꯗꯣ ꯑꯩꯗꯤ ꯈꯟꯖꯕ ꯑꯃꯗꯤ ꯂꯩꯔꯦꯍꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯑꯃ ꯂꯩꯗ ꯊꯧꯖꯥꯜ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯥꯅꯦꯜꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯁꯨ ꯍꯥꯏꯔꯣꯏ ꯏꯇꯥꯎꯒꯤ ꯍꯥꯟꯅ ꯈꯪꯂꯒ ꯍꯥꯏꯔꯒꯦ ꯑꯁ ꯂꯣꯏꯔꯦ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯁꯤꯗ ꯅꯪꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯄꯅꯤꯅ ꯅꯪꯒꯤ ꯍꯥꯟꯅ ꯈꯪꯅꯤꯡꯉꯤꯅꯤ ꯑꯣ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯈꯪꯍꯜꯂꯒꯦ ꯑꯗꯣ ꯑꯩꯒꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯈꯪꯍꯜꯂꯒꯦ ꯍꯣꯏ ꯍꯣꯏ ꯈꯪꯖꯔꯒꯦ ꯑꯗꯨꯗ ꯉꯥꯏꯕ ꯇꯥꯕꯅꯤ ꯅꯨꯃꯤꯠꯇꯣ ꯍꯣꯏꯁꯦ ꯑꯗꯣ ꯅꯣꯏ ꯆꯥꯛ ꯂꯩꯍꯧꯕ꯭ꯔꯣ ꯆꯔꯥ ꯋꯥꯜꯂꯨꯁꯤ ꯂꯩꯔꯝꯒꯅꯤꯌꯦ ꯑꯩ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯅꯤꯡꯗꯦꯅ ꯏꯇꯥꯎꯒ ꯄꯨꯟꯅ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯅꯪꯃꯀꯣ ꯆꯥꯛꯁꯤꯅ ꯆꯥꯅꯤꯡꯂ ꯆꯥꯕ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯄ ꯑꯗꯨꯝ ꯍꯦꯛ ꯇꯧꯏ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅꯦ ꯏꯃꯥ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯒ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯊꯧꯖꯥꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯣꯅꯦ ꯑꯌꯨꯛ ꯑꯩꯗꯤ ꯆꯔꯥ ꯋꯥꯜꯂꯤ ꯑꯗꯨꯅꯅꯤ ꯅꯪꯅ ꯈꯪꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯎꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯖꯥꯜ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯨꯒꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯊꯣꯔꯛꯄꯗꯨ ꯃꯃꯥꯅ ꯎꯔꯗꯨꯅ ꯃꯆꯥꯕꯨ ꯈꯥꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯥꯏꯗꯅꯣ ꯃꯥ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯅꯥꯅꯣ ꯊꯥꯅꯦꯜꯒꯔꯣ ꯃꯥ ꯅꯠꯇꯤꯌꯦ ꯑꯩ ꯏꯇꯣꯝꯇꯅꯤꯗ ꯀꯨꯏꯔꯣꯏꯌꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯣ ꯐꯔꯦ ꯆꯠꯂꯨꯔꯣ
ꯑꯗꯣ ꯌꯥꯝ ꯊꯦꯡꯅꯗꯤ ꯂꯩꯒꯅꯨꯀꯣ ꯌꯨꯝꯗꯅꯦ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯊꯧꯖꯥꯜ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯃꯟꯕ ꯃꯄꯥꯕꯨꯡꯅ ꯊꯧꯅꯔꯝꯕ ꯑꯗꯨ ꯊꯧꯔꯒ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯊꯧꯔꯒ ꯂꯥꯛꯄꯅ ꯊꯧꯖꯥꯜ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯃꯈꯣꯡ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯊꯧꯖꯥꯜ ꯍꯔꯥꯎꯖꯩ ꯍꯤꯌꯥꯏꯅꯨꯁꯨ ꯃꯇꯣꯝꯇ ꯑꯗꯨम ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯊꯧꯖꯥꯜꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯊꯧꯖꯥꯜꯅ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯂꯒ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯏ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗ ꯊꯧꯖꯥꯜ ꯑꯣꯏꯔꯝꯕꯗꯨꯗ ꯍꯤꯌꯥꯏꯅꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯅꯣꯡꯃ ꯁꯥꯏꯀꯜ ꯂꯣꯡꯈꯤꯕ ꯏꯕꯨꯡꯗꯨ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯆꯜꯕꯨ ꯀꯧꯕꯗꯤ ꯁ꯭ꯋꯥꯏꯗ ꯂꯝꯕꯤ ꯑꯣꯏꯔꯤ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯀꯥꯏꯔꯗ꯭ꯔꯥ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯒꯤ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛ ꯈꯟꯖꯥꯅꯩ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯈꯨꯝꯂꯛꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯏꯕꯨꯡꯕꯣ ꯁꯨꯝ ꯋꯥ ꯑꯃꯇꯁꯨ ꯍꯥꯏꯅꯤꯡꯕ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯊꯧꯖꯥꯜꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯩ ꯑꯗꯨꯒ ꯐꯝꯐꯝ ꯌꯦꯡꯂꯒ ꯐꯝꯊꯔꯒ ꯊꯧꯖꯥꯜꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯆꯜ ꯑꯅꯤꯗꯨꯗꯤ ꯌꯥꯎꯔꯛꯇꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯃꯣꯏ ꯑꯅꯤꯗꯤ ꯉꯁꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯏꯇꯥ ꯂꯦꯝꯕꯤꯅ ꯃꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤ ꯏꯇꯥ ꯊꯥꯖꯁꯨ ꯆꯠꯈꯤ ꯑꯗꯨꯅꯅꯦ ꯑꯣ ꯑꯗꯣ ꯏꯕꯨꯡꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯊꯧꯖꯥꯜ ꯍꯤꯌꯥꯏꯅꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯕꯝ ꯃꯥ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯊꯧꯖꯥꯜ ꯍꯥꯏꯔꯛꯏ ꯇꯞꯅ ꯍꯤꯌꯥꯏꯅꯨ ꯑꯩꯅ ꯐꯝꯗ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯌꯥꯕꯤꯌꯨꯀꯣ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯃꯤꯠꯆꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯈꯤ ꯑꯩꯅ ꯎꯖꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯑꯩ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯕ ꯃꯇꯝꯗꯇ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯐꯒꯅꯤ ꯈꯟꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯩ ꯂꯥꯛꯄꯅꯤ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯒꯤ ꯋꯥꯗꯨꯗ ꯊꯧꯖꯥꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯊꯧꯖꯥꯜꯗꯤ ꯍꯤꯌꯥꯏꯅꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅꯨ ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯍꯕꯤꯌꯨ ꯍꯤꯌꯥꯏꯅꯨ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗ ꯏꯊꯥ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯖꯥꯜꯗ ꯌꯦꯡꯂꯛꯏ ꯌꯦꯡꯕꯇꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯊꯧꯖꯥꯜ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯪ ꯇꯥꯖꯒꯦ ꯍꯣꯏ ꯇꯧꯕꯒꯤꯗꯤ ꯑꯩꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯅꯠꯇꯦ ꯑꯩꯅ ꯁꯨꯔꯒ ꯆꯥꯖꯕꯅꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯏ ꯑꯩꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯨꯔꯕꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯤꯌꯥꯏꯅꯨ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯅꯪꯕꯨ ꯐꯥꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯍꯥꯏꯖꯕꯅꯤ ꯍꯤꯌꯥꯏꯅꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯉꯥꯏꯖꯔꯤ ꯊꯧꯖꯥꯜ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨꯗ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇ ꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯧꯖꯥꯜꯒꯤ ꯃꯇꯧꯗꯨꯗ ꯍꯤꯌꯥꯏꯅꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ ꯍꯤꯌꯥꯏꯅꯨ ꯉꯥꯏꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯒ ꯊꯧꯖꯥꯜꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯊꯧꯖꯥꯜ ꯑꯩꯁꯨ ꯈꯪꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯨꯡꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯏꯕꯨꯡ ꯊꯧꯖꯥꯜ ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯁꯨ ꯏꯕꯨꯡ ꯊꯧꯖꯥꯜꯕꯨ ꯅꯨꯡꯁꯤꯌꯦ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯗ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯟꯊꯗꯨꯅ ꯏꯀꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯊꯧꯖꯥꯜꯗꯤ ꯍꯤꯌꯥꯏꯅꯨꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤꯔꯝꯕꯗꯨꯗ ꯍꯔꯥꯎꯖꯩ ꯊꯧꯖꯥꯜ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯤꯌꯥꯏꯅꯨꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯟꯈꯤꯔꯝꯃꯤ ꯊꯧꯖꯥꯜꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯊꯥꯅꯤꯜ ꯊꯧꯖꯥꯜꯕꯨ ꯀꯧꯔꯛꯏ ꯊꯧꯖꯥꯜꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯀꯧꯗ꯭ꯔꯁꯨ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯍꯣꯔꯦꯟ ꯄꯣꯠ ꯃꯥꯡꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯗ꯭ꯔꯅ ꯀꯧꯔꯤꯕꯅꯤꯅꯦ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯊꯧꯖꯥꯜ ꯊꯥꯅꯤꯜꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦꯍꯦ ꯅꯪꯒꯤ ꯋꯥꯗꯣ ꯀꯣ ꯌꯥꯝ ꯋꯥꯔꯦ ꯆꯠꯈ꯭ꯔꯣ ꯑꯗꯨꯗꯤ ꯊꯥꯏꯅꯗ꯭ꯔꯤꯉꯩ ꯆꯪꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯖꯥꯜ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ
ꯊꯥꯅꯦꯜꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯊꯧꯖꯥꯜ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯦꯜꯁꯨ ꯐꯝꯊꯔꯛꯏ꯫ ꯊꯧꯖꯥꯜꯅ "ꯀꯩꯗꯧ ꯆꯪꯉꯛꯏꯅꯣ? ꯆꯠꯈ꯭ꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯄꯣꯠ ꯃꯥꯡꯂꯗꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯇꯥꯏꯅꯗ꯭ꯔꯤꯉꯩ ꯆꯠꯈ꯭ꯔꯣ꯫ ꯇꯥꯏꯁꯤꯟꯕ ꯉꯝꯂꯗ꯭ꯔꯣ? ꯇꯥꯏꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯉꯝꯖꯒꯗ꯭ꯔꯣ? ꯉꯝꯅꯤ꯫ ꯁꯦꯡꯂꯕ꯭ꯔꯣ? ꯁꯦꯡꯉꯤ꯫ ꯑꯋꯣꯏꯕ? ꯑꯋꯣꯏꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯁꯤꯁꯦ ꯄꯨꯔꯦꯍꯦ꯫ ꯇꯥꯏꯅꯔꯣ, ꯇꯥꯏꯅꯗꯧ ꯂꯩꯔꯗꯤ꯫ ꯊꯥꯅꯦꯜ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯖꯥꯜꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯅꯨꯡꯇꯤꯒꯤ ꯈꯣꯡꯖꯕ ꯕꯥꯁꯤ ꯑꯗꯨ ꯄꯨꯔꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨ ꯎꯕꯗ ꯊꯧꯖꯥꯜ ꯊꯥꯅꯦꯜꯕꯨ ꯐꯥꯔꯛꯏ꯫ ꯊꯥꯅꯦꯜꯁꯨ ꯊꯧꯖꯥꯜꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯂꯒ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯊꯧꯖꯥꯜꯅ ꯊꯥꯅꯦꯜꯕꯨ ꯐꯥꯔꯛꯏ꯫ "ꯏꯇꯥꯎ, ꯑꯁ ꯉꯥꯏꯈꯣꯃꯤ, ꯄꯨꯈꯤꯅꯣꯃꯤ ꯅꯪꯁꯤꯗꯤꯀꯣ꯫ ꯃꯥꯒꯤ ꯕꯥꯁꯤꯁꯤ ꯄꯨꯒꯦ ꯇꯧꯔꯗꯤ ꯈꯥꯝꯃꯤꯅꯦ ꯃꯁꯛꯁꯤꯒ꯫ ꯑꯗꯣ ꯐꯔꯦꯁꯦ ꯏꯇꯥꯎ, ꯑꯩ ꯏꯇꯥꯎꯗ ꯋꯥ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯂꯤꯅꯤ." "ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ?" "ꯏꯇꯥꯎ, ꯑꯩꯒꯤꯗꯃꯛ ꯅꯨꯄꯤ ꯑꯃ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯈ꯭ꯔꯦꯅꯦ." "ꯏ, ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ?" "ꯑꯁ, ꯑꯩꯁꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯗ꯫ ꯏꯃꯥ ꯍꯣꯏ ꯉꯁꯤ ꯆꯠꯂꯨꯕꯅꯤ." "ꯆꯠꯂꯨꯕ ꯍꯥꯏꯁꯤ ꯃꯥꯡꯒꯣꯜ ꯀꯥꯕ꯭ꯔꯣ?" "ꯃꯥꯡꯒꯣꯜ ꯀꯥꯕꯃꯛꯇꯤ ꯅꯠꯇꯦ, ꯁꯨꯝ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯒ ꯁꯨꯝ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯆꯠꯄꯅꯤꯗ꯫ ꯑꯗꯨ ꯏꯇꯥꯎ, ꯈꯔ ꯂꯩꯔꯒ ꯅꯨꯄꯤꯗꯣ ꯁꯛ ꯈꯪꯅ ꯆꯠꯂꯨꯁꯤꯀꯣ." "ꯌꯥꯏꯌꯦ, ꯆꯠꯂꯨꯁꯤ꯫ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯤꯡꯁꯦ? ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯑꯗꯨꯒꯤ ꯇꯧꯕ? ꯃꯁꯤꯗꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯔꯨꯁꯤ ꯀꯥꯟꯗꯦ ꯂꯥꯛꯑꯣ." "ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤ ꯑꯗꯨ ꯉꯥ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯍꯤꯌꯥꯏꯅꯨ ꯃꯇꯥ ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯊꯥꯖꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯏꯇꯥ, ꯌꯥꯔꯤꯁꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯪꯒꯤ ꯃꯥꯡꯅꯕ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏꯌꯦ ꯏꯇꯥ꯫ ꯅꯪꯅ ꯍꯦꯟꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ." ꯍꯤꯌꯥꯏꯅꯨ ꯀꯞꯇꯨꯅ ꯃꯇꯥ ꯊꯥꯖꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯗ꯭ꯔꯣ? ꯍꯥꯏꯌꯣ, ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯗ꯭ꯔꯣ? ꯑꯩꯅ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯒꯅꯤ ꯏꯇꯥ? ꯑꯩꯁꯤꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯕ꯭ꯔꯣ?" "ꯏꯇꯥ, ꯀꯔꯤꯒꯤ ꯅꯪꯅ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯒꯗꯣꯏꯅꯣ? ꯃꯁꯤꯕꯨ ꯅꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ꯭ꯔꯣ? ꯑꯗꯣ ꯅꯪ ꯆꯞ ꯆꯥꯅꯗꯤ ꯈꯪꯂꯕ꯭ꯔꯥ ꯊꯥꯅꯦꯜꯅꯦ ꯍꯥꯏꯕ?" "ꯆꯨꯝꯃꯦ, ꯑꯩ ꯈꯪꯉꯤ ꯏꯇꯥ. ꯏꯃꯥꯅ ꯍꯥꯏꯔꯛꯏ. ꯃꯤꯡꯗꯣ ꯇꯥꯕꯗ ꯑꯩ ꯈꯪꯉꯤ. ꯏꯕꯨꯡ ꯊꯥꯅꯦꯜꯅꯦ ꯍꯥꯏꯕ. ꯏꯇꯥ, ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ? ꯏꯕꯨꯡ ꯊꯧꯖꯥꯜꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯕ? ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯟꯒꯗꯕ? ꯑꯩ ꯈꯪꯗ꯭ꯔꯦ." "ꯌꯥꯔꯤꯁꯦ, ꯀꯞꯄꯗꯨ ꯇꯣꯛꯑꯣ, ꯋꯥꯔꯅꯤ. ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅꯈ꯭ꯔꯕ ꯋꯥꯐꯝꯅꯤꯅ ꯅꯪꯅꯁꯨ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯥ ꯃꯥꯡꯒꯣꯜ ꯀꯥꯕ ꯂꯥꯛꯂꯒꯦ ꯍꯥꯏꯕꯗꯣ?" "ꯃꯥꯅꯦ ꯏꯇꯥ. ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯁꯦ ꯁꯤꯈ꯭ꯔꯁꯤꯔꯥ?" ꯍꯤꯌꯥꯏꯅꯨ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯥ ꯊꯥꯖꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯊꯥꯖꯅ ꯅꯤꯡꯊꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗ ꯊꯧꯖꯥꯜ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯎꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯈꯔ ಲಾಪ್ನ ಲಾಕ್ಲꯒ ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯍꯤꯌꯥꯏꯅꯨ, ꯀꯩꯅꯣ ꯁꯤꯗ ꯑꯣꯏꯅ ꯅꯪꯅ ꯋꯥꯔꯤ ꯁꯥꯁꯦꯅ ꯍꯥꯏꯁꯤꯕꯣ? ꯂꯝꯄꯥꯛꯇ ꯑꯗꯨꯝ ꯁꯥꯕ ꯌꯥꯕꯁꯤꯕꯣ?" "ꯁꯤꯗꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯏꯌꯦ ꯏꯕꯨꯡ ꯊꯧꯖꯥꯜ." "ꯌꯥꯏꯗ ꯑꯗꯨꯒꯤꯕꯨꯗꯤ. ꯑꯗꯨꯗ ꯅꯍꯥꯟ ꯃꯈꯩ ꯁꯤꯗ ꯁꯥꯗꯕꯗꯨꯗ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨ ꯍꯤꯌꯥꯏꯅꯨ, ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯔꯤꯅꯣ ꯅꯃꯤꯠꯀ ꯏꯉꯥꯡ ꯉꯥꯡꯂꯒ? ꯍꯤꯌꯥꯏꯅꯨ, ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ?" ꯊꯧꯖꯥꯜꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯒꯤ ꯃꯁꯛ ꯎꯔꯒ ꯀꯞꯅꯤꯡꯕ ꯐꯥꯎꯔꯝꯕ ꯑꯃꯗꯤ ꯃꯄꯤ ꯇꯥꯔꯛꯇꯅꯕ ꯐꯥꯖꯤꯜꯂꯝꯕꯗꯨ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯔꯛꯏ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯊꯧꯖꯥꯜ ꯑꯃꯨꯛ ꯍꯪꯂꯛꯏ꯫ "ꯍꯤꯌꯥꯏꯅꯨ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟ ꯃꯈꯩ ꯅꯪꯕꯨ ꯑꯩ ꯎꯔꯒ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯕꯗꯥꯏꯅꯦ. ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯝ ꯍꯥꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯅꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯖꯥꯜ ꯍꯤꯌꯥꯏꯅꯨꯒꯤ ꯂꯥꯏꯕꯛ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯊꯝꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯁꯨ ꯉꯥꯡꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯧꯖꯥꯜꯗꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯍꯤꯌꯥꯏꯅꯨ ꯀꯞꯇꯨꯅ ꯊꯧꯖꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡ ꯊꯧꯖꯥꯜ, ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ?" "ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗꯤ ꯍꯤꯌꯥꯏꯅꯨ,
ꯅꯪꯒ ꯆꯥꯡꯗꯝꯅꯅꯕ ꯄꯣꯠꯁꯛ ꯂꯩꯇꯦ ꯂꯩꯔꯝꯂꯕꯁꯨ ꯍꯤꯌꯥꯏꯅꯣ ꯄꯣꯠꯁꯛ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛꯅꯤ ꯍꯥꯏꯔꯕꯗꯤ ꯍꯤꯌꯥꯏꯅꯣ ꯑꯩ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯉꯝꯒꯅꯤ ꯏꯕꯨꯡ ꯊꯧꯖꯥꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯧꯅ ꯅꯨꯡꯁꯤꯔꯤꯕ ꯍꯤꯌꯥꯏꯅꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯈꯨꯝꯗꯦ ꯀꯩꯝ ꯇꯧꯗꯦꯗ ꯏꯕꯨꯡ ꯊꯧꯖꯥꯜꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯤꯕꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯀꯞꯄꯅꯤꯗ ꯍꯤꯌꯥꯏꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯏꯕꯨꯡ ꯊꯧꯖꯥꯜ ꯑꯩ ꯏꯕꯨꯡꯗ ꯀꯔꯤꯒꯤ ꯋꯥ ꯂꯣꯠꯀꯅꯤ ꯑꯩꯕꯨ ꯏꯕꯨꯡꯅ ꯅꯨꯡꯁꯤꯕꯁꯤ ꯎꯕꯗ ꯑꯩꯅꯁꯨ ꯏꯕꯨꯡ ꯊꯧꯖꯥꯜꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝꯄꯤꯁꯤ ꯇꯥꯔꯛꯏ ꯑꯗꯣ ꯌꯥꯔꯤꯁꯦ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯏꯕꯨꯡ ꯊꯧꯖꯥꯜꯅ ꯂꯥꯛꯂꯤꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯆꯨꯝꯅ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯩꯅ ꯍꯟꯗꯛꯁꯦ ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯃꯇ ꯄꯤꯒꯦ ꯈꯟꯗꯨꯅ ꯇꯧꯕꯅꯤ ꯑꯗꯣ ꯅꯪꯅ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯀꯔꯝꯕ ꯈꯨꯗꯣꯜꯅꯣ ꯃꯤꯠ ꯎꯏꯁꯤꯜꯂꯨꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯁꯥꯗꯣ ꯇꯤꯡꯊꯣꯔꯛꯎ ꯍꯤꯌꯥꯏꯅꯣ ꯊꯧꯖꯥꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯎꯏꯁꯤꯜꯂꯕꯗꯨꯗ ꯊꯧꯖꯥꯜ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯍꯤꯌꯥꯏꯅꯨꯒꯤ ꯈꯨꯠꯌꯥꯏ ꯑꯗꯨꯗ ꯁꯤꯕꯤꯔꯛꯏ ꯑꯗꯨꯝꯅ ꯁꯤꯕꯤꯔꯛꯂꯕꯗꯨꯗ ꯊꯧꯖꯥꯜꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅꯨꯁꯨ ꯄꯥꯡꯊꯣꯔꯛꯏ ꯍꯤꯌꯥꯏꯅꯨ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗꯒꯤ ꯑꯃꯨꯛ ꯀꯞꯂꯛꯏ ꯍꯤꯌꯥꯏꯅꯨꯅ ꯀꯞꯄꯗꯨꯗ ꯊꯧꯖꯥꯜꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯀꯩꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨꯁꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯅꯤ ꯑꯩ ꯍꯟꯗꯛ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯁꯤꯠꯂꯤ ꯉꯥ ꯐꯅꯌꯥꯝ ꯌꯣꯜꯂꯤ ꯑꯗꯨꯗꯒꯤ ꯐꯪꯕ ꯁꯦꯜꯗꯨꯅ ꯏꯃꯥꯒ ꯅꯪꯒꯒꯤ ꯑꯩꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯃꯝ ꯁꯥꯕꯤꯕꯅꯤ ꯄꯥꯝꯗ꯭ꯔꯕꯣ ꯅꯠꯇꯦꯗ ꯏꯕꯨꯡ ꯊꯧꯖꯥꯜꯒꯤ ꯅꯑꯣꯡꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧꯁꯤꯗ ꯀꯞꯀꯅꯨ ꯌꯥꯗꯦ ꯀꯞꯀꯅꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯀꯦ ꯍꯥꯏꯔꯤꯅꯤ ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯊꯧꯖꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯗ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯍꯤꯌꯥꯏꯅꯨꯒꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯊꯧꯖꯥꯜꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯊꯧꯖꯥꯜꯁꯨ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯊꯥꯅꯦꯜ ꯃꯇꯥꯎ ꯊꯧꯖꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯧꯖꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯧꯖꯥꯜꯁꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯅꯦꯜꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯇꯨꯝꯗꯅ ꯑꯃꯨꯛ ꯂꯩꯔꯤ ꯏꯗꯥꯎ ꯁꯦ ꯍꯧꯒꯠꯂꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯌꯦꯡꯉꯨ ꯊꯥꯅꯦꯜꯅ ꯀꯧꯔꯤꯕꯗꯨ ꯊꯧꯖꯥꯜ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯃꯇꯧꯗꯨꯗ ꯊꯥꯅꯦꯜꯅ ꯈꯣꯟ ꯈꯔ ꯀꯟꯅ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯀꯧꯔꯕꯗꯨꯗ ꯊꯧꯖꯥꯜ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯗꯥꯎ ꯃꯤ ꯍꯧꯗꯣꯛꯄꯕꯨ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯅꯕ꯭ꯔꯣ ꯃꯤ ꯂꯣꯏꯅ ꯉꯥꯎꯖꯈ꯭ꯔꯅꯤ ꯅꯪ ꯑꯩꯅ ꯈꯪꯕꯗꯒꯤ ꯉꯥꯎꯗꯅ ꯆꯠꯈ꯭ꯔꯗꯤ ꯄꯦꯜꯂꯗ꯭ꯔꯣ ꯃꯤꯅ ꯀꯧꯕꯗꯤ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯗꯨꯗꯗꯤ ꯇꯥꯅꯕ ꯀꯧꯕꯅꯤ ꯀꯩꯅꯣ ꯌꯥꯔꯤꯁꯦ ꯋꯥꯆꯣꯏ ꯉꯥꯡꯅꯔꯣꯏꯁꯤ ꯑꯩꯒ ꯊꯕꯛꯇ ꯆꯠꯂꯨꯁꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯔꯤ ꯊꯕꯛ ꯉꯝꯃꯣꯏ ꯑꯁ ꯏꯗꯥꯎ ꯇꯧꯅꯨꯗ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ ꯍꯧꯖꯤꯛ ꯅꯪꯅ ꯌꯥꯗ꯭ꯔꯤꯗꯣ ꯍꯌꯦꯡ ꯇꯨꯡꯗ ꯅꯪꯒꯤ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯅꯤꯗ ꯅꯨꯄꯤ ꯊꯤꯒꯤꯗꯧꯔꯕ ꯅꯪꯕꯨ ꯀꯃꯥꯏ ꯌꯥꯗꯣꯏꯕ ꯍꯌꯦꯡꯋꯥꯏ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕꯗ ꯏꯇꯥꯎ ꯑꯝꯇ ꯆꯠꯂꯨꯁꯤꯗ ꯑꯩ ꯏꯇꯣꯝ ꯆꯠꯄꯗ ꯅꯨꯡꯉꯥꯏꯇꯗꯧꯕꯅꯦꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯁꯛ ꯈꯪꯅꯕꯁꯨ ꯑꯣꯏꯕꯅꯤꯅ ꯏꯀꯥꯏ ꯇꯧꯕꯅꯦꯕ ꯑꯗꯨꯗꯤ ꯅꯈꯨꯠ ꯂꯣꯟꯅꯔꯒ ꯐꯖꯅ ꯍꯥꯏꯌꯣ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯊꯥꯅꯦꯜ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯥꯎ ꯑꯩꯅ ꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯕ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯌꯥꯔꯕꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯗꯨꯅꯤꯗꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯑꯩꯒꯤꯗꯤ ꯂꯥꯛꯑꯔꯣꯏꯌꯦ ꯂꯥꯛꯑꯔꯣꯏ ꯁꯣꯏꯗ꯭ꯔꯦ ꯁꯦ ꯁꯥꯏꯀꯜꯁꯦ ꯊꯧꯔꯣ ꯑꯩ ꯇꯣꯡꯂꯛꯀꯦ ꯆꯠꯈꯤꯕꯗ ꯅꯪꯅ ꯊꯧꯔꯣ ꯍꯜꯂꯛꯄꯗ ꯑꯩꯅ ꯇꯣꯡꯂꯛꯀꯦ ꯅꯪ ꯋꯥꯅꯤ ꯊꯧꯖꯥꯜꯒꯤ ꯋꯥꯗꯨꯗ ꯊꯥꯅꯦꯜ ꯊꯧꯖꯥꯜꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯨ ꯊꯥꯅꯦꯜꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯧꯖꯥꯜꯗꯤ ꯊꯥꯅꯦꯜꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯏ ꯑꯁꯨꯝꯅ ꯊꯥꯅꯦꯜꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯊꯥꯅꯦꯜꯒ ꯍꯥꯏꯅ ꯁꯤꯡꯅꯒꯗꯧꯔꯤꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨ ꯁꯥꯏꯀꯜ ꯇꯣꯡꯂꯤꯕ ꯊꯧꯖꯥꯜꯅ ꯏꯆꯤꯡ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯇꯣꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯈꯔ ꯊꯧꯔꯛꯂꯒ ꯌꯨꯝ ꯈꯔ ꯇꯥꯗꯕ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯇꯨꯡ ꯑꯣꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛ ꯇꯝꯅ ꯊꯧꯔꯛꯏ ꯊꯥꯅꯦꯜꯅ ꯊꯧꯖꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯊꯧꯖꯥꯜ ꯅꯨꯄꯤꯗꯣ ꯑꯥꯗ ꯂꯩꯔꯤꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯏꯇꯥꯎ ꯑꯩꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯅ ꯁꯛ ꯈꯪꯅꯔꯨꯁꯣꯅ ꯍꯥꯏꯔꯤꯗꯨꯒ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯕ ꯅꯪ ꯑꯃ ꯁꯥꯏꯀꯜꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯨ ꯑꯩꯁꯨ ꯈꯪꯅꯅꯕ
ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯁꯥꯏꯀꯜ ꯑꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯤ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯥꯏꯀꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯤꯌꯥꯏꯅꯨꯗꯤ ꯁꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩ ꯊꯧꯖꯥꯜꯅ ꯃꯇꯥꯎ ꯊꯥꯅꯤꯜꯗ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯧꯔꯣ ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯃꯥꯏ ꯀꯧꯗꯣꯏꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯏꯇꯥꯎ ꯑꯁ ꯂꯣꯏꯔꯦ ꯈꯔ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯍꯥꯏꯖꯅꯨ ꯑꯗꯩ ꯍꯧꯔꯣ ꯌꯥꯔꯦ ꯊꯧꯖꯥꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯅꯤꯜ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅꯨꯁꯨ ꯇꯥꯔꯗꯨꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯃꯤꯠ ꯑꯗꯨ ꯀꯞꯅꯕꯒꯤ ꯏꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯊꯧꯖꯥꯜꯗꯤ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯅꯤꯜꯗꯤ ꯈꯪꯗꯕꯅꯤꯅ ꯍꯤꯌꯥꯏꯅꯨꯗ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯤꯡꯁꯨ ꯈꯪꯖꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯅꯪꯁꯤ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯥꯅ ꯈꯨꯝꯂꯤꯕꯗꯨ ꯊꯥꯅꯤꯜꯗꯅꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯗꯤ ꯊꯧꯖꯥꯜꯗ ꯌꯦꯡꯂꯒꯅꯤ ꯍꯤꯌꯥꯏꯅꯨꯅ ꯅꯣꯡꯃ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯍꯤꯌꯥꯏꯅꯨ ꯀꯧꯏ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯁꯥꯏꯀꯜ ꯂꯣꯡꯁꯤꯟꯕ ꯅꯨꯃꯤꯠꯇ ꯊꯦꯡꯅꯕꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯅꯣꯛꯏ ꯃꯥꯗꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯃꯇꯥꯎ ꯊꯧꯖꯥꯜꯒꯤ ꯋꯥꯔꯤ ꯈꯪꯗꯕꯅꯤꯅ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯗꯤ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯝꯅꯗ꯭ꯔꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯂꯦ ꯑꯗꯣ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤ ꯍꯤꯌꯥꯏꯅꯨꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯅꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯁꯣꯝꯗ ꯊꯧꯖꯥꯜ ꯍꯤꯌꯥꯏꯅꯨꯗ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯤꯠ ꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯥꯝꯕ ꯌꯥꯗ ꯁꯤꯟꯊꯔꯛꯏ ꯂꯦꯞꯂꯤꯕꯗꯨꯁꯨ ꯇꯨꯡ ꯍꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯊꯧꯖꯥꯜꯅ ꯁꯥꯏꯀꯜꯗꯨꯗ ꯄꯥꯏꯍꯧꯏ ꯃꯇꯥꯎꯅ ꯎꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯖꯥꯜ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯊꯨꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯊꯥꯅꯤꯜꯅ ꯍꯤꯌꯥꯏꯅꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅꯨ ꯑꯗꯨꯗꯤ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯒ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯊꯤꯟꯖꯔꯛꯀꯦ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯅ ꯑꯣꯟꯊꯣꯛꯈ꯭ꯔꯕꯗ ꯊꯥꯅꯤꯜꯗ ꯇꯞꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯑꯩ ꯀꯔꯤꯁꯨ ꯂꯧꯖꯔꯣꯏ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯉꯝꯕ ꯑꯩꯒꯤꯗꯃꯛ ꯍꯥꯞꯄꯤꯔꯛꯄꯗꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨꯗ ꯊꯥꯅꯤꯜ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯃꯈꯥꯗꯤ ꯇꯥꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯃꯇꯥꯎ ꯊꯧꯖꯥꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯑꯗꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯗꯨꯕꯣ ꯃꯇꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯖꯥꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩꯁꯨ ꯇꯥꯍꯟꯒꯦ ꯈꯜꯂꯤꯔꯣ ꯉꯝꯖꯔꯣꯏꯀꯣ ꯑꯩ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯒꯦ ꯉꯥꯏꯈꯣꯃꯤ ꯏꯇꯥꯎ ꯍꯤꯌꯥꯏꯅꯨꯁꯤ ꯏꯇꯥꯎꯁꯨ ꯈꯪꯂꯝꯅꯤꯗ ꯅꯣꯡꯃ ꯁꯥꯏꯀꯜ ꯂꯣꯡꯁꯤꯟꯕꯗ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯪ ꯇꯞꯆꯕꯤꯗꯣ ꯍꯤꯌꯥꯏꯅꯨꯁꯤꯅꯦꯃꯤ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯔꯕꯤ ꯑꯣꯏꯔꯝꯃꯤꯃꯤ ꯏꯇꯥꯎ ꯅꯪꯕꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯔꯣ ꯃꯍꯥꯛꯁꯦ ꯌꯥꯝ ꯐꯔꯤꯅꯦ ꯏꯇꯥꯎꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯒ ꯊꯨꯡꯅꯗꯧꯔꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯏꯃꯥ ꯏꯄꯥꯒꯤ ꯃꯆꯥꯅꯤꯅ ꯅꯨꯄꯤꯒ ꯊꯤꯕ ꯐꯪꯂꯔꯣꯏ ꯈꯪꯉꯤ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯂꯕꯅꯤ나 ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯧꯀꯣ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯈꯤꯒꯦ ꯀꯥꯏꯗꯅꯣ ꯌꯥꯔꯤ ꯆꯠꯈ꯭ꯔꯅꯣ ꯍꯌꯦꯡ ꯊꯨꯡꯅꯔꯒ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯖꯔꯒꯦ ꯑꯗꯨꯗꯤ ꯍꯤꯌꯥꯏꯅꯨ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯩꯁꯨ ꯍꯜꯂꯒꯦ ꯌꯨꯝꯗ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯊꯧꯖꯥꯜꯗ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯍꯟꯈꯤꯔꯝꯃꯤ ꯊꯧꯖꯥꯜꯁꯨ ꯂꯣꯟꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯊꯧꯖꯥꯜ ꯍꯜꯂꯁꯤ ꯂꯥꯎ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯁꯥꯏꯀꯜꯁꯦ ꯑꯩ ꯑꯗꯨꯝ ꯊꯧꯕꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯍꯟꯈꯤꯔꯝꯃꯤ ꯊꯧꯖꯥꯜꯗꯤ ꯃꯅꯤꯡꯅ ꯇꯣꯡꯂꯒ ꯃꯄꯤ ꯑꯗꯨ ꯁꯤꯟꯊ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯊꯧꯖꯥꯜꯅ ꯊꯥꯅꯤꯜꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯏꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯄꯗ ꯏꯆꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯃꯥ ꯏꯇꯥꯎ ꯊꯥꯅꯤꯜꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯕꯅꯤ ꯅꯣꯏ ꯑꯅꯤꯅꯅꯦ ꯁꯥꯏꯀꯜ ꯑꯃꯟꯕꯁꯤꯒ ꯇꯧꯔꯤꯁꯤ ꯐꯔꯦ ꯐꯔꯦ ꯆꯪꯉꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯣ ꯏꯇꯥꯎ ꯊꯥꯅꯤꯜꯒꯤ ꯈꯪꯅꯖꯕ ꯃꯤꯁꯛꯇꯨꯒ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯕꯣꯛ ꯑꯃꯗꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯐꯅꯌꯥꯝ ꯆꯥꯁꯤꯟꯕꯒꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯤꯔꯔꯣꯏꯅꯦ ꯏꯃꯥ ꯑꯣꯏꯅ ꯆꯥꯕꯤꯔꯣ ꯅꯆꯥꯗꯤ ꯇꯨꯝꯂꯨꯔꯒꯦ ꯑꯆꯣꯏ ꯑꯄꯥꯗꯣ ꯆꯥꯁꯤꯟꯒꯅꯨꯅꯦ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯅꯪꯕꯣ ꯆꯪꯉꯣ ꯆꯪꯉꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯧꯖꯥꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯊꯧꯖꯥꯜ ꯃꯇꯥꯎ ꯊꯥꯅꯤꯜꯅ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯕ ꯈꯟꯗꯨꯅ ꯂꯩ ꯊꯧꯖꯥꯜ ꯋꯥꯈꯜ ꯄꯨꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯗꯨꯅ
ꯑꯔꯣꯏꯕꯗ ꯆꯤꯊꯤ ꯑꯃ ꯏꯒꯦ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯊꯧꯖꯥꯜ ꯌꯥꯝꯅ ꯁꯥꯡꯗꯅ ꯆꯤꯊꯤ ꯑꯃ ꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯊꯧꯖꯥꯜ ꯌꯨꯝ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯧꯖꯥꯜꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯅꯨꯡꯇꯤꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯍꯧꯒꯠ ꯋꯥ ꯉꯥꯡꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯒ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯊꯧꯖꯥꯜ ꯃꯥꯒꯤ ꯀꯥꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯊꯧꯖꯥꯜ ꯃꯥꯒꯤ ꯀꯥꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯂꯧꯊꯕꯤꯔꯛꯏ ꯊꯧꯖꯥꯜꯗꯤ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯗꯤ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯆꯥꯛꯅ ꯀꯞꯇꯨꯅ ꯂꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯥꯎ ꯊꯥꯅꯦꯜꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯀꯞꯇꯨꯅ ꯊꯧꯖꯥꯜꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯏ ꯃꯥꯅ ꯊꯧꯖꯥꯜꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯇꯥꯎꯕꯨ ꯄꯝꯈꯠꯂꯗꯨꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯣ ꯁꯤ ꯍꯧꯒꯠꯂꯣ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯇꯥꯎ ꯊꯧꯖꯥꯜ ꯊꯥꯅꯦꯜ ꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯆꯤꯊꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯊꯥꯅꯦꯜ ꯂꯧꯊꯣꯛꯂꯒ ꯄꯥꯔꯛꯏ ꯊꯧꯖꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯊꯥꯅꯦꯜ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯃꯤꯁꯛꯅꯤ ꯅꯪꯅ ꯄꯥꯝꯖꯕ ꯃꯤꯁꯛꯁꯨ ꯅꯪꯒꯤ ꯑꯣꯏꯒꯗꯧꯔꯦ ꯏꯇꯥꯎ ꯊꯥꯅꯦꯜ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯅ ꯀꯜꯂꯛꯆꯩ ꯑꯩꯅ ꯌꯥꯝꯅ ꯀꯜꯂꯛꯆꯩ ꯑꯗꯣ ꯏꯇꯥꯎ ꯊꯥꯅꯦꯜ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯔꯝꯒꯦ ꯏꯇꯥꯎꯅ ꯍꯌꯦꯡ ꯇꯨꯡꯗ ꯍꯤꯌꯥꯏꯅꯨꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯂꯥꯟꯅꯁꯨ ꯎꯕꯤꯒꯅꯨ ꯃꯍꯥꯛꯇꯤ ꯃꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯌꯥꯝꯅ ꯂꯨꯝꯅ ꯈꯟꯖꯕ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯇꯪ ꯍꯤꯛꯇꯣꯛꯄ ꯉꯝꯖꯗꯕ ꯅꯨꯄꯤ ꯑꯃꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯄꯥꯔꯕ ꯃꯇꯨꯡ ꯍꯤꯌꯥꯏꯅꯨꯗ ꯇꯞꯅ ꯍꯪꯕꯤꯌꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯇꯝꯂꯛꯀꯅꯤ ꯏꯇꯥꯎ ꯑꯩ ꯅꯪꯒꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯐꯝꯗ ꯑꯌꯦꯠꯄ ꯄꯤꯅꯤꯡꯗꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯂꯣꯝ ꯂꯩꯅꯕꯗꯨꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯊꯥꯅꯦꯜ ꯊꯧꯖꯥꯜꯅ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯎꯔꯨꯕꯗ ꯍꯦꯟꯅ ꯀꯞꯇꯨꯅ ꯃꯇꯥꯎ ꯊꯧꯖꯥꯜꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯊꯧꯖꯥꯜꯒꯤ ꯃꯃꯥꯗꯤ ꯋꯥꯁꯨ ꯉꯥꯡꯗꯅ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯎꯪꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯊꯧꯖꯥꯜꯒꯤ ꯊꯧꯔꯝꯁꯤꯡꯗꯨ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯧꯖꯥꯜꯒꯤ ꯃꯃꯥ ꯃꯤꯔꯣꯜ ꯇꯥꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯃꯤꯔꯣꯜ ꯇꯥꯗ ꯂꯩꯔꯕꯁꯨ ꯊꯧꯖꯥꯜꯒꯤ ꯃꯔꯨꯞ ꯊꯥꯅꯦꯜꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯝꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯊꯥꯅꯦꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯝꯕ ꯂꯣꯏꯔꯒ ꯍꯤꯌꯥꯏꯅꯨꯅ ꯀꯞꯇꯨꯅ ꯊꯥꯅꯦꯜꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯊꯥꯅꯦꯜ ꯏꯕꯨꯡ ꯊꯧꯖꯥꯜꯅꯁꯨ ꯑꯩꯕꯨ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯍꯥꯠꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯤꯌꯥꯏꯅꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯅꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯍꯟꯈꯤꯕꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯔꯨꯞꯅꯤ ꯍꯥꯏꯔꯒ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛꯅꯤ ꯊꯥꯅꯦꯜ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯝꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯟꯖꯔꯝꯕ ꯃꯔꯨꯞ ꯑꯅꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯊꯥꯅꯦꯜ ꯉꯁꯤꯗꯤ ꯁꯦꯠꯅ ꯈꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯅꯦꯜꯒꯤꯗꯃꯛ ꯃꯔꯨꯞꯀꯤꯗꯃꯛ ꯉꯁꯤꯗꯤ ꯊꯧꯖꯥꯜ ꯃꯍꯥꯛꯀꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯇꯥꯎꯒꯤꯗꯃꯛ ꯈꯟꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯤ ꯉꯁꯤꯗꯤ ꯊꯥꯅꯦꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯑꯍꯜꯁꯤꯡ ꯍꯥꯏꯅꯈ꯭ꯔꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯧꯖꯥꯜ ꯃꯍꯥꯛꯇꯤ ꯍꯤꯡꯂꯤꯕ ꯃꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯗꯃꯛ ꯉꯥꯏꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯊꯥꯅꯦꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ